jungle. Hojik nungdangi puni panta kibolo na MM story collection gi mai kai di ikono na kurum jari hojik pausi akan na pausi kara dang patok jari Chenabasing miyam Khngna sengdorkadbni kada Indo Burma sugunu road tinjin kre Pubra Chenabasing anti camps national noin logani desang ekoi puna santi lambi da changsin minerasi losi diko Hojik makap taba pau sandona pijari Desangi hangi president mayengbam somorjina atamdana put tharak pada Chenabasing masana lali haina lebang miyam Khngna sengdorkadbni haina coalition against drug and alcohol kadana thadrok pasiro amana phongdoraki hukumina sinbam miyam humna saruk yadna pangtho jatagi balengana miyam wa Kongsa kilo silak pada pamyo thalu kya thoki badu kadan thamoi sunu maite kumja sunu sanipan kulum nugum doigi me ohum tegi homa sin ku kinna ko terrorism nan thengna na ngasi du ko komi asobu thoda miyang gi logduna lagli basida su kadana su ngasi thoba ko komi thak pham da mai pa na saru yaduna lagli usam pu gi mete miyam ko komi lo sinduna thoi khobak da hatu su jam pu da lan thengna sa tu na su jam pu gi mete singu thoi kanduna tampak bu thoraki nakan amoda tampak da le mi sam jaba Uki kiasu masang sagi horo pangsingi lamsing detik takada untuk kibagi matang mating su pangki India lenga ki thoi sin amai makada Manipur irang sibu makata na sangtaduna adumak chathaduna thamli haibasi lebak miyamna phom Khngna ba wapamni Indiana yokton thamli proxy army sin ku narco terrorism bu asin amuk konsin duna landari ekoi masin konsin na bagi hatong na hanba amadi yalhom gi muthat pa haibasi India gi aron asi lebak miyam hen Khngna ba amamba policy amani masi Khngna lebak miyam Manipur ku thugaina ba onari ba yengna basi asi thadokuna maru phanu muthat pa mathau tai hai ngarang ko kumina thoram da lawduna chamina ba miyagi oiba lenga ki wahang phangbo khumchat da kubira pas kumorjit asina mahakhe kumina ba mayam bu sujin ku kinar ko terrorism ming silai tana hatok pikrabani ahin nutin nai da miyagi ka thukuna chien chungre mahero simba amada khut tharak ku ngam bai bise karagumba group karana ko komi khonjang asi lan na koina na lan lamjing na ba amari lebak miyam da lan un hanabu Honorabra haibasi singnai maram maduna asiguma thodu asi matungda anna tawbiganu thodu asi senna bu kudimang lengang athubai kuthukuna log oiba sarak pigadabni haina sukada siro asi makha tarakni hojik makha taba ko bizari thasi kumanga do kokomina sin pangthokiba mayangi oiba Australia do saruk yaba chaluba pangal tabi dagi maying sumorjit maitai bu achum arang khangdana live attempt tawrokpa adubu youth of pangal tabi gi maikay di thamoi se mungai da fundo ko loina ma ko kana kari marang gi damuta ki banu hai bedu sengdorkadbni haina ngarang media gi tang yut pangal tabi gi maikay di thamki waro adu mari leina basingi response amata lak tabana maram oiraga yut op ngan tabi gi ngasi ahi mungai di hawra achumara kang du pawba Indo Burma sugunu road tinjile haina YOS bigi media da coordinator ning thongjam Ebinas maite da phongdoragli amarom da desangi formers president mayang mo somojit pu pura kibagi thonglu Kachin district apun maira pai bilu kadam palna yaning da phongdorok walwe na thodoli Chenabasing nui mangani pau nunda lengak da phaduna log oiba sara piga da bni haba demand tawakli amarom da sugunu apun maira pu ki general secretary haibang jamthoina su thodu odugi ara awang thak ka kandem tarok walwe na Chenari misi lengang no thidok piduna Jairak pigadabni asumbi nota liabriba misi bu namthana bu onari ba se khak koi thokongam doi kanangumba misa masang achumba gi dum tholakki gani ana chupundoraki amaro da pangal tabi gi mayeng bo songojina mi kharaga achum arang khangdana la attempt tawduna hana bu konar ba gi thodu adu mayok ngarang ngal tabi gi miyamna pangal tabi da ngung sin khai haidi ngung adu sro yakiba arum kauban mi amana hai ko komina sindona ngarang sa miyagi oiba ongset amada pangal tabi dagi mayeng bam somorjina mi kharaga achum aran
khangdana live attempt tawduna hana honorable thong pangal tabigi miyamna taraina lawde thabo oil chenabasing athu matam sera leibak miyamda singdorakta batara budi logi mating lawde chenabasing gi mugdam thamathakta thabak paikhatna ba chap chab pangal tabi khungangi oil philep leire kokomi thador pathodo aduni matangda asoiba amadi asengba achomba tabak khudmuk leirabadi leibak miyamda singdok piu manipur CSO masing tingamdana leibak kidamakta haidu duna leiriba sing asi miyam asi isu ama thorakpa matamda loya lamdamda leijariba miyam amana amuk kauba amana amuk chatpagi thong makhatan tawbiraganu CSO sing pulsin biyu matamduda nakoi gidamakta namang thalon thawai pawa thadokpige haiki hujik aroibada paw khara pijari Manipur gi miyam da NRC na pangthongnaba demand toriba masung mikok thibagi matangda ari leibage haibagi mayek sengba angona minamakta seminar ama pangthongnaba governor asi numidang thorang tawri haibase afaba thoksil ama oi iramasi miyam da leiriba chamanaba asi khangdokpa mathau amadi mathau taragni census NPR NRA ama NRIC amasung forensic Tribunal gi matang na chamam na balai di basing khangdok pa state asi koiba padi maroi ba thaba amani asi gumba government expert singa loina ni hira amada khana duna mayek si namyang da wakhal ta hanaba kam amata gi ngai da su phone da na ba phone da ba koi gani mari yena wi mong muhutta wai sana duna punna wakhal ta minaba yena phagani habi khomthang ama chief minister wai kham chan lo khalak bi ba asi gi samda pangthoki ba NRC na tinaki kudong saba adun na hongna ningsing bu yai say ama changna ma lupa koti kya changna pangthoki ba NRC na documentation gap laibadagi amasung procedure da aroiba oidabadagi lamdam asim citizen kya pangthoki bagi amasung akhu na thai ba chumro NRC na pangthok an chida mi ama dana jaga action akhara khakhatar kana wati ga dabanate matam chance na ga security demographic integrity amadi manipur gi kum khudi mak ya pargo ola dawri bani matam changas ni sang khangdona sikhang khangdon leibana jaga yam athu matam da wari ama lawbadagi di apun ba amasung amatta oina yana wari ama sti asin oina yana phabo oigani hauji makha tawa paw bizari asigi manipur miyam na yamne luna tangpha amo mayona duna leiri intro rama amadegi amasung 2000 solusing maga trama to gimkop thibada state asigi singi subdivision da khara chumda mo ongalisa ising hi gatpagi matana kupna khamauda yari asigumba asigumba data asibu pom oiraga militation pangthokra bading political representation da akaiba pirakpa natraga yelhongi da songa dawribani amorom danme marging khaiwama lana loina yadaba maongda mitop changsilakpa nat popi thajilakpa mangkok thokpa masu military singi thabak hingalakpa sina NRC da anatraga asiga manaba thabak asi ipok thidinga yomana pangthokpa mathok tai haina khanarapani asigu kundu awaba ma wakhanga si sajin banate asigi dokta organization yana iku hawraga loina NRC tawdaba mikok thiba yaro haiba kholaw lawri bani Manibugi MP Dr. Angomcha Bimong Meke Desu insurance pan ohum the MMN 2 Citizenship Act Song Samapa Yakima Yamakada National Register of Indian Citizen NRC Hana upgrade Tawbayaba foreigner driveless Apangan Kankana Matok Tai Haina Kongdoke Haribadi Masing Census Singan Magasuna Kuntariat Papoting Gimaman Ladamaski demography integrity of indigenous right Natuna Tamnavi Damakani Manipuri Eba House Leading Corporation as September Amadi Kuntra Pawu Antokadabani cell immunization Pabana August started the Kutrama to Pau Antokadabani Punamasi Ordinance Ligans pro waxing Kupna Insin ba from the Patkiba NRC element in Portugal Tungsing number Totari NRC in a Pantoka census Pantokadabani Hybrid Tana Jum Pontani Habayaroi Masin Manipuri Party have a Kanbayaroi Madam the Assam Timari Kudung Sabo Parakan Singadabani Sesu Asengba Yelhomi Yauna Mila Trama and Rome citizenship Tagi Lapokibani Iran swallow Mikia Lanzina Dunlay Sida NRC Nahano Pontorka Miko Tibat Haibo Wapam Kutak Pangtokuba Matam Sobo Kia Lagani Munkia Tokai Tahangani Singamatutang Duna Marata Haibuntana Bisang Hangalahangani Census from the Singama Kutaria Sisu Matam Katana Tintapo Hangani Nona Bankatori Nona Bantoka citizenship section as the Inton Amadem from Trama to Gidata Yupa Bantoka Nisimitas and Adunam Tabak Mungadori Masin
ꯍꯧꯖꯤꯛ ꯐꯨꯜ NRIC ꯑꯃꯁꯨꯡ ꯃꯇꯝ ꯁꯦꯜ ꯑꯃꯁꯨꯡ ꯄ꯭ꯔꯣꯁꯦꯁ ꯀꯌꯥ ꯁꯥꯡꯕ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯅ ꯃꯁꯥ ꯃꯇꯣꯝꯇ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯈꯟꯗꯣꯛꯄ ꯑꯃꯗꯤ ꯃꯌꯨꯝꯗ ꯊꯤꯗꯣꯛꯄꯁꯨ ꯉꯝꯂꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯈꯨꯗꯛꯇ ꯂꯧꯈꯠꯀꯗꯕ ꯊꯕꯛ ꯑꯁꯤ ꯏꯃꯤꯒ꯭ꯔꯦꯁꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯐꯦꯟꯁꯤꯡ ꯇꯧꯕ ꯀꯣꯁ ꯕꯣꯔꯗꯔ ꯃꯨꯚꯃꯦꯟꯠ ꯔꯨꯜ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯕ ꯑꯃꯁꯨꯡ ꯅꯧꯅ ꯃꯤꯇꯣꯞ ꯆꯪꯗꯅꯕꯒꯤꯗꯃꯛꯇ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯃꯗꯤ ꯄꯦꯇ꯭ꯔꯣꯂꯤꯡꯁꯤꯡ ꯊꯕꯛ ꯀꯟꯈꯠꯍꯟꯕ ꯑꯣꯅꯔ ꯇ꯭ꯔꯥꯏꯕꯨꯂꯦꯟꯁ ꯃꯅꯤꯄꯨꯔ ꯂꯤꯡ ꯒꯟꯕ ꯆꯤꯡꯅꯕ ꯀꯦꯁꯁꯤꯡ ꯈꯨꯗꯛꯇ ꯋꯥꯌꯦꯟꯕ ꯑꯁꯤ ꯃꯊꯧ ꯇꯥꯏ ꯃꯈꯥ ꯇꯥꯅ ꯔꯤꯞ ꯂꯧꯅꯕꯒꯤꯗꯃꯛꯇ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯍꯦꯗ ꯍꯣꯜꯗꯔ ꯈꯨꯗꯤꯡꯃꯛ ꯄꯨꯟꯁꯤꯟꯗꯨꯅ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯌꯥꯅꯕ ꯄꯨꯅꯕ ꯍꯣꯠꯅꯕ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯈꯪꯍꯟꯖꯔꯤ ꯏꯃꯥ ꯕꯖꯥꯔꯗ ꯅꯣꯡꯃꯩꯒꯤ ꯆꯥꯡꯗ ꯊꯣꯡ ꯑꯗꯨꯝ ꯍꯥꯡꯅꯈꯤ ꯃꯣꯏꯔꯥꯡ ꯑꯗꯨꯝ ꯍꯥꯡꯈꯤ ꯅꯝꯕꯣꯜꯗꯤ ꯍꯥꯡꯈꯤꯗꯦ ꯑꯃꯗꯤ ꯕꯤꯁꯦꯝꯄꯨꯔ ꯑꯃꯁꯨꯡ ꯅꯤꯡꯊꯧꯈꯣꯡꯁꯨ ꯊꯣꯡ ꯑꯗꯨꯝ ꯍꯥꯡꯅꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯐꯥꯎ ꯃꯇꯥꯡ